Chahi khudingi pangthoktuna lakpa langban chara tambagi thouram irangda laikhidraba athauba athaubi singi imung manung yauna miyoi chatruk mongna saruk yaduna Shri Govindaji Temple da Tarpan katpagi thouram ama ngasi pangthokhre. Tarpan katpagi thouramga mari leinana Shri Brahma Sabhagi Publicity Secretary Kaksing Tabam Bogendrona haikibada langban thagi purnima matung 13ni panba numittagi hauraga thasi phawbagi manung asida Shri Govindaji Temple Board na chahi kudingi sinduna tarpan katpagi thouram asi pangthoktuna lakli layoi khraba ahalaman singamadi inglisingani kunhumdoi gi thodokta leibaki-damak thawaina ponthapi khraba miyoi singi imung manung yauna laikhidraba singi mafamda ikai khumnaba uttuna hairuk haira khara Shri Govindaji da katpani haiki chahi kuding pangthokpagum langbangi tar purnima numiki nomu ponba tara taruki pambadagi na thasi phawda pangthokpa tarpon katpagi thouram ashi akoi mathang kaidana chathakri andakshu haukiba solution ga kungo hundoi ge megi tangumdagi laikhidraba athaubi martyrs ke agi mapamda akoina jalanjali kachadana adagi laikhidraba chini imungshu akoigi katpa sidi yawbigana ngasi thamu thouram achi akoi pangthokhe ngasi thouram achida akoigi akoigi borsenapati adagi akoigi angom ningthau adagi angom bor mantri mayam amsu yawdana ngasi thouram achi mapung phana akoigi martyrs singi kachaba sida mapung phana pangthokre haibagi pangthokhe aduna tawriba sugumna akoina thasi numit amabaisha akoigi tarpol loiba numitasu akoigi amu martyrs ki dam akoina kachatar kun kachagan